Hello guys, welcome back to my channel. Ngasi aina haijagadiba asi mangda mai chakpagini. Mangda mai chakpa ubasi afabana anambadi oi transformation completely haukraba phattaba loina thadoglamdaigi adugi message ustai aduga personal growth anauba punsigi mahau amaga loinana afaba kaya lakpa yai toxic oiba relationship natraga emotions adugi loisilakpagi matam yaure habadu tai aduga negative energy clear tokthokpa aduga punsigi face ama loisilakpa afaba face ama lakpagi matam oire habadu tai aduga isan isa thajaba khaliba goal adu yauba ngamlani habegi message so amani aduga anger frustration negative energy kaya manghankhre letting go of past move on freedom phanglani independent oina hingba ngamlani aduga mangda isagi pot chakpa uba oiragana letting go of past memories attachment anova lambida chatlamdai adugi isa chakpa uragana manungda phumduna thamlakpa kuiraba awaba mayam adu loisilakpagi matamni haina tai si haraga ai loisinjage. Thank you guys for watching my video. Please subscribe my channel and do likes and comments.